ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯖꯤꯋꯥꯗ ꯂꯩꯕ IDP ꯁꯤꯡꯅ ꯂꯩꯉꯥꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯂꯛꯄ ꯊꯥ ꯑꯃꯒꯤ ꯁꯦꯟꯐꯝ ꯍꯟꯗꯣꯛꯈ꯭ꯔꯦ꯫ Security force singna tongan-tonganba mafamdagi kusu khulai fagatle drug lalonbani haiba mioi ani amasu fagatle. Amadi Chungen Chungs television linkhatkiba chahi tara mapung farakpagi thoram pangthokre phajaba program sing puthokpiu haina ISTV network Imphal gi president Laitan Them Tombin haikre. Kurumjari ISTV bu meeting tabiriba pumnamakpu taram nokjari hauji pau sandona pisari lengakna nauna IDP singda nongmagi pi na balep liba senfam yaningda phongdoktuna sajiwa amadi sawongbung relief camp laiba IDP singna sawongbung da laiba SDO office ta lengakna masa masa gi account da kaplakpa tha amagi senfam handokre IDP sing aduna lengakna mioi chamri ga marfu ga tarukta nongmagi oina pirakliba lupa marfu ga mari gi tha amagi apunbagi senfam lupa lakh tara ga mathoi lising Humbudra Mari Chahum Kun Handok na Puraki, Senfam Singadu, Sawambung SDC da Namduna Pishinki, Kongjanga Mari Lenana Apex Committee of Victim Villager, Iko Sadu Yen Kuman, Dolai Tabi, Laitan Pokpi, Mairen Patki Convener, Koijam Sarat Maitay na Pong Missing the Fongdo Kibada, Lengak na Hana IDP Sing the Mi Amada, Nongmada Ching Gram, Chamrigi, Lupa Kun. Kakhauraga mioi amada lupa marfu piduna lakpani haukiba November gi amada gi lengakna piba chingi mahota hanagi lupa marfu gi mathakta chingi lupa mari haplaga nongmada lupa marfu ga mari gi changda pirakle lengakna electric amadi general maintenance khaktamag puragani ching masa masa na pigadabani hairakle lengakna ching piringai da lupa kun changba IDP singna ching wanjaraga lupa mari na silu hariba si IDP singbu usitabani lupa mari na ching wanba phanglaga di karamba mafamda phangani haibadu numit Rani ki manung da piga da bani hauzik fawbagi oina ching wan fam khangdabana lengak na pirakliba senfam handokpani hana gomna ching pigera natraga matik chaba senfam pigani haibagi wafam nimit tarani ki manung da leikhai tadraga di sel su pibiraganu yumda hanjilhan biro yumda hanjilhan bangamdraga di akan makhongjang changslakani haiki Mamang ta sarkar na koi piri je inmet amamge lupa marfu saraga vegetable ki pibani aduga ching jina moina department ko chuto pibina ba moina November ki tangwan da ki akoi da nogi account da inmet amamge lupa marfu je si kapakani haibani matam da moina sengi je akoi da pangi belai ko sina thoki bo order ma da sengi akoi da gram chamri ki lupa kun ka la howe ba adu di lupa 30 sina kai da takrage akoi da ki ka lupa kun ji 80 plus tawra 100 pibam thok tabra koina hanjaningi je aduga sarkar na huji lupa marfu mari saba posida akoi na huji hajaningi bidi Lupa marfu mati vegetable ki legre aduga lupa mari jina sengwa lo haiba taragadi moina lupa mari pireba paisa je sigi sengwa na mafam je moi department pibam thoeba koi kari go masi piba mo haragadi moina ngarang ka pa paisa khoi hujloi pu laksare moida khoi handok sagani within minute tarani manungda khoi je khoi hana gi yumda changhan mangam da taragadi IDP oiba khoi gi lakpak makhata ba khongjangdi sarkar madu thingbi ba yaro haiba Security force singna tongan mafam dagi khusugulai fagale drug lalon bani haiba mioi ani masu fagale hairi Eril Bung PS ki manung chanba uran chiru gi akoibada Imphal East Police amadi commando singna thiba humbagi thabak chathabada tongan ba makhal gi khusugulai kyamarum fagatkre khulai singa dudi point kuntragani toy pistol ama 9mm pistol ama .22 rifle ama repeater nongmai ama hand grenade ahom detonator ani amadi .32 kapa yariba nongmai maru ahomni Amarom da Thobal District Police na Khongjom PS ki manung chanba tentha tuawan gi chingkhong chingya dagi kusukulai kyamarum fagat bangamkhre khulai singa dudi M16 rifle ama SBBL PAZ repeater ama magazine ga konaba .22 rifle ama magazine ga konaba 9mm pistol ama tongan ba nomai maru taruk 12 bore cartridge mari amasung grenade marini Amaram da security forces nangarang Churachandpur district ki manung chanba Khanpui henglep ta khut thokna badalai ki dabani haiba United Cookie National Army dagi tongan ba makhal gi nongmai mari ga loinana marukya phagat bangam le hari nongmai singa dudi AK-56 rifle ama MA4 MK2 rifle ama 7.62 mm gi SLR amani hari Amaramda United Cookie National Army ki mioi mari laikidaba adubu yaningdaba phongdoktuna Cookie Civil Society singnangasi Churachandpur district ta total shutdown lokthokpaga loinana cadre mari gi
अरोइब मथौमंगम पांगथोकप निमित्ता डिस्ट्रिक्ट पुंबा अवाबा फोंदोकपिनबा अपील तौरी कुकी इन पी चुराचानपुर कुकी वुमेन ऑर्गेनाइजेशन फॉर ह्यूमन राइट्स कुकी खंगलाई लोसिप अमसुंग कुकी स्टूडेंट्स ऑर्गेनाइजेशन चुराचानपुर यावना डिस्ट्रिक्ट असिदा लेरिबा कुकी सिविल सोसाइटी क्याना थौदोदुबु अकनवा मोंगदा कंडेम तौरकली कुकी सिविल सोसाइटी सिंगना गवर्नमेंट की सिक्योरिटी एजेंसी सिंग अमदी लालहौलोब सिंगना मखाताना मिहात मिपुन चथदनबा अमसुंग चुराचानपुर डिस्ट्रिक्ट इंब तप अमदी तंगतु लेताब लेहनबा होटनामिनसी हाइनसु अपील तौरी ड्रग लालोनबसिंगी मथक्ता मणिपुर पुलिस चथरक ड्राइव अमदा सेगमाई पीएस न कोनबा सेगमाई पांगल ताबीदगी ड्रग पुथोक पुसिन तौबा मियोय अनि फागत बंगमख्रे मखोइदगी चौराकना केजी अनिरोम ओइगदबा ब्राउन शुगर सिंग फागत बंगमखी फागलबा मियोय सिंग अदुरी थौबाल डिस्ट्रिक्ट लिलोंग लोंगमंगा मोहम्मद मुस्ताकिम थौबाल डिस्ट्रिक्ट की लिलोंग चिंखम मनिंगदगी उमर खानी chung and chung's television linkhat ki bacha hi tara mapung farak pagi thoram pangthokre ISTV gi program sing OTT gi khuthang da yengba phanghalabani na chung and chung's ki program sing su hana fazaba afaba makhal gi program sing puthokpiu haina ISTV network Imphal gi president Laitan Them Tombina Fongtokre chung and chung's enterprise office building dimdailong new chekon da pangthok pathoramadda ISTV network Imphal gi president Laitan Them Tombi chung and chung's television gi media executive Lanchungpung Golmai amadi MPCC gi secretary G Thempuina Rubina Sarpyaki ISTV network Imphal gi president Laitan Them Tombina ISTV network linkhat khiba gi matang da phongtokladuna lekai da cable tawnarambadagi ingsok lising amaga chamapan marfuga taretagi Sin TV ICTV ga रखी मधुगी मतुंग इंग्लिसिंग अनि सुबना अहोम जनवरी दगी पुनसिंदुना ISTV नेटवर्क साफोंदुना पाउ संदोकपा हौखी याम वाना होनादुना मसिना सुम लाक्तुना मणिपुरी पाउ तौरंबदगी इंग्लिश दगी ट्राइबल डायलेक्ट सिंग सु हापचिंदुना ngasi फावबा मियाम gi सेवा तौदुना लाकली ngasi de ISTV OTT दसु हौदोक्तुना मणिपुर gi मपान दसु ISTV चैनल सिंग येंगबा फंगले मसिदा चुंगेन चुंग्स टेलीविजन gi थौरम सिंग सु येंगबा फंगले चुंगेन चुंग्स टेलीविजन असु चही तरा मपुंग फारकपगी याइफा मंगोल पीबगलिना हेना अफबा थौरम क्या पुथोकपा ngamba oibiu haiki जाति सुना तावल लंगने अदुना होय जाति को नि होय पाउ सादोंना होना से ना होय तो बदगी होय कबई अनि माउ अनि तंकुल अको यो ओटीटी से ओटीटी ले ओटीटी जी अपिना chung chung da sin da prat sin जर बको तमिलों लोमिन नोने खपु सी कोई जाति मयामदा कसोदा हेक पामु पतमदा chung da नोका टेक तो बे यारनी सी पोचनी कुखिनुवा लाइतोनी पति अबै दगी लबदो नि सतो सब सो ओटी यनसे एदो बॉक्स तब तो मै इंटरनेट दी होंदा ब्यादो इंटरनेट दगी जमा बैदो अदो कोइ हाना कोइ सिदा बयार टिक नगा तो बसिमा अदुदी ओइदरे दी दाउ खौया नुवाय बाइदरे इंटरनेट फंगदि सि जगा सिदा अदु मै यबिया एदि जगा तो chung and chung's television gi media executive Lanchungpung Golmaina English ngani taraga manga November gi tang manga da hokdokibani matamaduda video number editing tobagi gyan fazana leikide mi yamna leiramkide adubu program number hoduna ISTV da thangjada pungkhai magi matam loduna sandokpa hoki madudagi entertainment program oina sandorakpadu pung amagi matam da amuk sangdoktuna lakpadagi ngasi de ISTV na tongan ba channel ama pibiduna nungtigi adum sandokpa ngamjare aikhoigi oiba production kya puthokpa hoduna ngasi fawba music video kun puthokre anoba thauram program kya hapchinnaba amadi web series amadi short film kharasu Christmas mamangda thana ba honari haiki ngasi program sida koi chahidara sungi program sida lebi raiba mayam sina koi program sibu support oraga amasung usibidwadi lai du lai ba chahi lai ba matam si koi bu hena usibiduna support obiduna koi chung sing sibu mayam community ki amasung mayam ni khanbiduna support obi October gi tang kun gamari the Deputy Registrar of Society Churachandpurna Mizo Integration Council semba gamari lenana numit taraga mangani ki matam piduna objection tauna ba hairak payaba ngamloi haina phungtorakli wafama sing asi Manipur Press Club ki thangjing hall da pangtok pawgi mi fam amada Churachandpur Maitei Lekai Patadar Association ki President Sairem Ibungona phungtokibani Churachandpur Maitei Lekai Patadar Association amadi Khumujamba Maitei Lekai Patadar Association anina sinduna pangtokiba pawgi mi fam aduda Sairem Ibungona makhatara duna Manipur Society Registration Act
1989 की मखादा RL हाउकिप कौब मियोय असिगा लोइनना अतै अतोप मियोय सिंगना मिजो इंटीग्रेशन काउंसिल सेंबदा चुराचानपुर लेबा रजिस्ट्रार ऑफ सोसाइटी दा अयाब पीनबा चे थारखिबनी हिराम असिगा मरी लेनना डेप्यूटी रजिस्ट्रार ऑफ सोसाइटी ने हिराम असिदा कनागुंबा सिंगना निमित तरागा मंगानी की मनुंगदा येतनिंगबा लेरदी येतपा यागनी हाइदुना नोटिफिकेशन थोलकपनी RL हाउकिप हाइरिबा मियोय असिगा चटमिनरिबा मियोय सिंगना पामलिबसी मिजो सिंगी मंगलानम ओरिबा लमदम असिबु मचेत ताना थुगाइबगा लोइनना ग्रेटर मिजोराम सेमनब अचौब मंगलान अमनी चथरक्लिबा थोंग असिना मरम ओइदुना लमदम असिबु मचेत क्या थोंगना थुगाइबदा नतना लमदम असिगी इंटीग्रिटी काइबगा लोइनना येलहौमी सिंग तपना तपना मुतखिबा याबगी अकीबा लै असिगुंबा थोंग असि याबा ngamloi mitop singna manipur da changlak makoi gi apambada society natraga council na chingba pangsem da singlakpada churachanpur da leiriba registrar of society gi office na khangna natraga nakoina na ayaba pirabra haibasi achobo hangamasu oirakli PR lenga asigi manipur gi governor na su hiram asida athubada miteng changduna athingba pibiu lamdam asida changslakliba illegal immigrants sing asi maram dhalan ko amadi athubada NRC lamdam asida chetna halo association ani sina thamliba wafam asida mari leinaba sing amadi governor na kari kumba miteng changdrabadi masida tholakpa afaphata gi tek chak kumba lenga asina pugadabani haina haiki मिजो इंटीग्रेशन इंटीग्रेशन वर्ड असिगा मीनिंग चाना चुरचानपुर डिस्ट्रिक्ट लेरिबा मिजो मयाम से मोयना खोमजलगा चुरचानपुर से ग्रेटर मिजोराम असिगी पांडम असिदा मोयना अहानबा होइना सि नोटिस थोलकपनी हारिबा चेरोल से RL हाउकिप अमसुंग मागी फॉलोवर खरना रजिस्ट्रेशन ऑफिस ता चुरचानपुर दा मोयना रेजिस्टर तौनबा पिसन खिबा असि अखोय यानिंगदे रेजिस्टर तौबा या हेना पुंगतौ तौरगदी मिटोपना चंगागा मणिपुर दा खोयगी मणिपुर की इंगना तपना लेजरिबा खुंदारिबा प्रजा मयाम असिबु थुगाइबगी पांडम अमा ओइना अखोयना मिन उजै खोय सरकार नसु अथु मतमदा मियेंग चंगसनंगी करिगुंबा अथु मतदा मियेंग चंगबिदब तारगदी तुंगदा लाकपा अफाफता खुदिमक सरकार ना दायित्व पुगिगनी हायना अखोयना सोसाइटी अनी की मयेदिगी खोयना थमजगे District Agriculture Office Imphal East na sindunanga se Nongdren Awang Khunau Community Hall da ningthamgi marumarang amadi urea yenthopagi thoram pangdokre thoram aduda lamlai kendri gi MLA ke se bomcha Nongdren Chingnung Khog GP gi hana gi pradan mayang lambam bilasini DAO Imphal East PS Premila na chingbasu sargyakhi thoranga mari lenana MLA ke se bomcha na phungtoki bada handak thokiba ichaungna lamlai kendri da yamna chaungna sohan ki Agriculture Department na hangamaru lemna phanghanba amadi subsidy rate da urea phanghanbani Department na paikhalakliba thabak asida miyamna cooperation piba changi loinana thawai yauna hotnaba changi Nongren Chingnung Khog GPSC gi ithai lokhongi fibam fagal hannaba hotnagani lawdi uba pata paidaba longmi singisu adar khaktamak pairaga urea amadi atei polam sing loba yahannaba thorang paikhali haina su phongdokhi khoidi ayamana longmi singsisu pata paidaba ngakta ayamu oye aduna khoina pata di paidaba khoi law uruga hingjaba singsidi kamai tawsige haina haib kanda Department su adugisu yamna genuine noiba thapok oina ta tawbigadabamni tawningbam mido adu singdudi Aadhaar du khakta tawraga masi nataba makhata inaba tawsi haibagi director na habiba leire Kumbi Kendra gi khwaidagi maruoiba lambi sing kumbi dagi wangu kumbi dagi ithai kumbi dagi wapopi chatnariba lambi sing koila thabiyo haiba demand tawraduna ngarang dagi kumbi awang lambi thingbagi changsilakhiba khongjang asidagi hena kansin bagaloina kumbi gi akoibagi mafam sinba thungna mafam kyada lambi thingbagi khongjang makha chathari kumbi gi akoibada leiba mahiloi shang singi mahiroi kya fawba class yaudana lambi thingba sida sargyaduna changsin kiba banasina maram oiraga lambi da passenger service tawba madila nai gari amata chena kide kumbi kaithel kana kide mapung oina kumbi lamlong da chathakiba ngasigi lambi thingbadu kumbi Leisandong amadi kumbi thinge laikai dasu mioi kya thoktuna lambi mayaida tayar mai thaba amadi uwa kya phajinduna lambi thingbadu mapung fana changsili lambi thingbadu da sargya ki bi moirang them indu kobi nupi amana phongdorakibada ban tawba lambi thingba sina sohaliba si prajamiyam dani khangni adubu tangai fadana wabana pangkhai leraktraba khangba ngamlaktabadagi bannatana upai leraktabadagi banna si changsinbani ngarang dagi haurakhiba khongjang asi ngasi fawba mari leinaba daita lawba ngamba mioi amata laktri handaki khongjang sida chinda ngangnaba cheda inaduna yasinabagi wafam lairoi koilas thaduna thabak haudraba fawba khongjang hankhiroi haiki mahakna hai karigumba ngasi fawbagi manungda miyamna pamliba si thabak oina pangthokpa haudrabadi lambi asi chatnadaba miyam sel khainaduna yadriba lambi asi JCB sizinaduna tawkhainaba miyamgi warip laure haiki
2023 गे जनवरी दा कोयला असि थाबिरमी अदुबो सही जते सोरोग असि थागनी हाइदना अखोय से इनबा नतबा नुंग कोयला मसिदा थागदबा पोसिंग जे हेक थाबा नुमित अखोय बनसि तोकनी मसि कनागुंबा अमा लाक्तरगदे हयेंग दगिदि कुंबी केंद्र गी पुपना मा इसा इसा गी लेजबा पैसा पुथोगा जेसीबी तोरगा अखोय लंबि से तखवाइगनी हाइदना अखोय इमा सिंग पुन्ना मक ngasi warep longjare maramdi अखोय बन तौबसे अखोय प्रजा अखोय गी अमांग मने असि सु खांगे प्रजा गी अवाबा उबिदबा कुंबीदा भोट लेपकने MLA mayam ama songthokpiri da paisa yenbagi mahuta noi myam khaijin naraga lambi sembada oina paisa thadabiyo akhoi gi kholau tabiyo ngasigi lambi thingbaduda saruk yakiba mahiroi nupi machani na makhoina school lakpa amadi hanba matamda lambi asina piriba awaba kya pautamladuna hai lambi asi kumbi kendra gi oina khwaidagi maruoiba lambi amani lambi asida college ama school sing police station amadi SDC gi office na chingba kya chanariba lambi amani mahiroi ama oina youth ama oina lebaki issue kya da saruk yaba tangai fadi haiba wakalonda ngasi masingam laba mahiroi sing aikhoisu khongchang asida saruk yabani miyam gi kholau tadriba fawa pandam phangdriba fawa khongchang asida leptana saruk yakigani haiki मरी लेना सिंह याबीरगदी लंबी से नुसिबिदुना सेंबियो लान गी हक्ताक्तगी गयाम वादुना लाबने कोरोना मतम दसु यामना वाई अखोइजे छात्र अमोइना अदुगा हौजि अमुक लंबी गी फिमा सो यामना फत्रबा बदम दिदा खोइना अखोइदि एग्जाम थादबा यादमने अखोइ दुम चले नुकदिगी सिगी लंबी सिदा काइगुंबा लंबी से सेमद्रबदी अखोइगी इमाइ बेना तौरिबा खोंजंग असिदा छात्र अखोइसो थवायक्संग यावना सागसगनी लंबी से सेमे हाइटु बाबा अखोइ खोंजंग असि सुंगलेब लेबसरा मरी लेनाबा अथॉरिटी ना अखोइगी सिदा मियंग चंगबियो हेक चंग्रे फाबा अखोइ खोंजंग असिदा सपोर्ट तौजगनी छात्र अमा होइना खुना ऐसेगी नहारो अमा होइना सपोर्ट तौजगनी kumbi kaichal fauduna kumbi dagi wangu chatliba ithai ungamen wampokpi chatkiba wapopi chatkiba lambi sing semliba silenga ki paisa ngaidana araiba paisa puthongna duna praja miyam gi damak khanduna lambi semba hokibani masida miyoi kharana lambi thingbagi khongjang changsilaba sina praja miyam da amukka hena wahanduna aikoi masel gi marakta nushina daba tholaktuna tungda madugi fattaba phone lakbada kanaba kanana daikta pugadari haina MLA S Premchandra na phungdokre MLA local area development fund gi makhada kumbi kendra gi wangu sandang khong makha lekai da nongna saba community hall amangasi praja miyam da khusinabagi thoram da MLA na phungdokibani MLA na hai ribalambi singasi mahaki maikai digi black topping loina tawba haibasi kadai dagi pesana thagadoribano lupa lakh manga tarana black topping hekta tawba yabanate lambi asi phajana sembada kilometer amada crore amani changani aduna sarkar dagi paisa lakpaga miyam na pamli basing adu thabak oina onthokani hairaduna yariba makhai hauzik lambi thingduna miyam da awaba hena ohelaktringaida matam leiringaida athuba matam da aikoi masel tanaduna gari tawba yabage haibagi afaba maikai romda puraknabagi matangda punna tanaminabagi khutong chaba du pizari hainasu lambi thingbagi khongjang changsin basingda appeal tawrakli thoramadu da borayangbi gram panchayat amadi wangu terakhong gram panchayat ki hanigi administrative committee gi chairman sing TS Romesh P Baleswar upapradhan ward member sing amadi tongan ba sinfam sing da leiriba masak naiba miyoi kya su sarukyaki lambi sima patan sem de hai tarde adu hai bu sing satu ko mere pi ba hai mate pi ne to mo le tre ko da tabak ko on tok ka ban hona bune ba he thalla ka asna thada ni ga ko oi oi di lo ni department ki sinja na hum ya so hu ya to hu si je kai oi su thang bi adu madu na tra ko pasen mushina to na ba khana na ba mo wonga le kai khadu na ga sum usina da bi mo ne to na ga di tum ne madu ki takwa thalla ko ta na kana na sum su lo buri ada hayal ma kai atu mo tam na koi lambi da awiri sinaw singgo matam le ngai koi khana ga kai to wi age ha bi kudong sa dai na bizari ha Low local loiraga hangduna lady below from sing hanghandana thamsi madam chupada asang below from ohenduna chinjak tumi pal tang da balam da mamo ohen ba haibasida lomi singi thodang chawi haina moirang AC gi MLA thongam santi nga si Bisnupur district ki oina district agriculture officer Bisnupur district ki oiba rabi campaign hodok ki thoram da phungtokre Manipur lenga ki department of agriculture ki makada pangthokliba distribution of rabi seeds and fertilizers urea under NMEOOS amadi state plan gi thoram Madhuda Moirang AC ki MLA Thongam Santina Chief Case ADM ADC Bisnupur T Opendrona Guest of Honor Amadi District Agriculture Officer Bisnupur Ais Maniharna Functional President Wena Sarukaki Ngasigi Rabi Campaign Hautopuki Thoramadu Mari Lena Apun Malomi Marfuromda Hangamaru Lemna Amadi Urea Har Big Amamam Lengak na lepa mamal da Thoramapu Singing Toki Thoronga Mari Lena MLA Thongam Santi da Makata na Fungtoki Bada Lamda Mama Chocolate Pahai Basida Lomi Amadi Lamni haiba ani si punna chatminaba mathau tai ngasi Manipur isagi iromdom
चाब कोनाजनब चिंजाक पुथोक ngamdribasi lomi singna kanna hotnaba changi masida leingakna lomi singi damak paikhaliba tungan tungan ba scheme singi kana ba lomi naduna chathok marang kaina puthokna ba hotnaminasi maduda mahakki maikaidegi su pangba yaba mating pangani haiki सरकारना कोईदा मतलब साबन पीरी पोसे कोईदा मांगहल बिदना मफम मतलब साना सथोक एना पुथोकलबा होदबदा केना थवाय यावना लेनिंगी मसिना अखोई कुनाई से जा पुथोकबदा मिपाल तांदबा मंगलिन थाबा स्टेट अमो ओइनलोगी वखलोददा स्टेट गवर्नमेंटला अखोई एग्रीकल्चर डिपार्टमेंट मसिबुसु पाइखलई नेसे ngasi लोमी पुलोगी थमोय लोबिनगा ngasi की मरु मरा पुलोसे मतलब चाला लोबिनगा मतलब चाला लोकतुना अगर Manipuri से सिद्धार्थ की बात ताकि वो तमाम वही Functional President oina saruk yakiba District Agriculture Officer Bisnupur S Maniharna haikibada ngasidagi hawdokliba Rabi campaign asi Bisnupur District ki oina mafam taruk ta chathagani lomi singna Rabi crop ki maruiba maru marang sing CLP dana manak nakba mafam sing da laktuna lobina ba abil tawbaga loinena urea harna lengak na lepa mamalda loba yagani haiki अकोई फार्मर सिंह नौ लोग प्रभावतुंगा हां जले हो गलुक सिंसी अकोई न पॉलिसी पोए हंगाम पोए ईगोए लेजिन पोए खरगा तारगा इकोनॉमिक्स की तन कुछ सब तो ना स्टेट की कारण वो पोए बहुत से है अकोई रिसर्च सेक्रेटरी की एडवाइस मखा देने पर है अपन तो जरी से Bisnupur District ki oiriba law and order ki fibam law lokpada thingnariba problem amadi atopa thabak thoram singi matangda DC Bisnupur Puja Langbam namayai tangban lawduna mifam pangthokre mifam adula district asigi SPTA Sankar CSO ki luchingba sing amadi district level officer kya su sarkyaki lawmi singna law lok laba matungda lawbuktagi thawalakpa gari na lambi da laikhom lainang tasinbadagi khudong thiba thokpa sing ngakthoknaba thabak paikhatpa amadi district asigi manungda hojik miyamna changsiliba khongjang na chingba kupna khana kibaga loinana hena faba district ama ohenaba mipung khuding mangna thodang lomina dana hodamina si haina DC na thamki District Agriculture Chandel na sinduna National Mission on Edible Oil Seeds and State Plan ki makhada Chandel District ki lomi singna ningtham lawrok ki maru marang sing yentokre DC Office Complex ki multipurpose hall da pangthok pathoramadida DC L Nanda Kumar District Agriculture Officer Chandel di SP Chandel Labjoy Anal na chingba official sing sarukyaki Thauranga mari lenana DCL Nanda Kumar na Manipur lengak na lomi singi summit lon fagal hanaba lepta na hotna duna lakli malemda nongma nongmagi missing hangalakli basida pothok su hena pothok mathau tai lomi singna scientific method sing season duna lawu singugi thabak paikhat abadi hena pothok ngamgani haiki हार पीरेना अखोगी सुम हाइनबी मतुगिना फारेक्ता साइसलगा मही मरong फारेक्ता थाबीबा नतबा याम इचम चमना सोइल टेस्ट मसा तंग तोबिरगा मसी यूरिया से दरकार लैरे खंगगदी सिनबीबा लैत्रगदी सिनदबा मरमदी लैत्रगा सिनरगदी प्रोडक्टिविटी दो वांगबगी मोता हेना हंदरकनियबा वाइना इचम चमबा यामना साइंटिफिक मेथड खरगा सुम सिजनरगा अखोइना पोचै सि थारगदी अखोइ चंदेलदसु प्रोडक्टिविटी से अदुम नोंमगी वांगबदा मतेंग पांगकनी हाइना खंजै Lenga ki mari lena department singna thengla basu thengna college ki award pa oja sing lawna ba hotnarakpa desamna taramna oi oja sing lawbagi recruitment process kuina namsinduna thamadi desamna yabangam loi haina desam gi president mayengbam somorjit na phongtokre ke sampat junction da leiba desam gi head office ta pangthoki ba pawmi singa punaba da somorjit na makhatana Manipur da education ki kanglon da leiriba thak asigi manungda college sing da quality education pi na bohon abada oza sing gi award pasing asina maram oiri tongan ba college ki oza chatruk lom hangduna leiribasi desamna mari leina basing da takshinduna lakpadagi Manipur University amadi DM University ki makhada leiriba tongan ba college sing gi oza chamri ga kunchagani thoi longna ba thabak paikhalak pasi desamna taramna oi matam sangna oza sing gi award palerak pasina Manipur ki college sing da quality education ama mahiroi sing da pi bangam dabani amarom da NEP lakpadagi undergraduate ki program asi chahi ahum oirambadu chahi mahi mari oirak pasina college singi man power sing hena mathau tarak oi desamna tangka kya da khongjang kya changshin basu laikre quality education porakpa yana ba amadi tungkoi ba solution ama oinaba award pa leidiba oza sing chahi asi loidringai fawbagi manungda recruitment process tawna ba desamna demand tawduna lakpani MPSC ki chairman da su desam gi maiketi gi award pa oza sing athubada recruitment tawna ba ayiba chirol pi duna khanghan khre thengla basu thengna award pa oza sing lawna ba paikhalakli ba thabak sing asi matam kuina namsinduna thambadi desamna yaba ngamloi haina phongdokhi
ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯒꯥꯏꯗ ꯑꯣꯏꯕ ꯌꯥꯕ ꯑꯣꯖꯥꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒꯤ ꯑꯃꯁꯨ ꯑꯣꯖꯥ ꯄꯨꯟꯅ ꯑꯣꯖꯥ 10ꯒ 5ꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯃ ꯑꯩꯈꯣꯏ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 30ꯗ ꯀꯃꯤꯁꯅꯔꯅ ꯈꯨꯌꯦꯛ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯁꯤꯁꯨ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯑꯃꯁꯨꯡ ꯀꯣꯂꯦꯖ ꯏꯖꯨꯀꯦꯁꯟꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯐꯤꯕꯝ ꯑꯃꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯤ ꯂꯦꯞꯇꯅ ꯆꯠꯃꯤꯟꯅꯔꯒ ꯍꯦꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ Jennings Hospital patient kyada igi mathau tarakpasing fanghanduna miyoi kyagi punsi kanba ngamlibasi pukchel charba voluntary blood donor kyagi matingnani haina Blood Center Jennings ke HOD Dr. Konsam Surgeon ICV News ka akhanana unabada phongdorakli mangna makhata na hana igi awatpa leiringaida handak dengue leina kya sandorpasina amukka hena igi mathau tarakli adubulamda masigi pukchel charba blood donor kyana e donate tawbiba sina miyoi kyagi punsi kanbada achobo mating oiri matamamada e pithokpasi akiba khara faungnaramlabasu hojikti e pithokpana hakchangda Kanaba kya piri haiba khangnarakpadagi blood donor kya tholakli masi pumnamaksi laibak phaba amani phongdokhi mahana makhatana mi amana e donate tawba sina atopa mi singi punsi kangadori bani ngasigi chakhatlabasu mioibagi e asidi saba ngamdri maram aduna e donate tawba yaraba mioi singna atopa mioi singi punsi kanbada mateng oinaba mayam e donate tominasi phongdokhi donation ji toina piragadi sada heart ki condition mayam health ki risk lairakpa yaba mayam amadaisu nathokpa ngammi haibagi study report kya sulai na blood donation si chep oiba practice ni donor ki chep oi as well as pibiriba blood sina kanagumba e kapa darkar lairaba patient kya gi punchi kangadori bani khalaga mayam thopirakpa tangai phade Hauji pawgi mrathana temba bremtang lominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sangai tutorial Kwakathen ki class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausare kani loinena class 10 gina December 1st week tagi class hausare kani chahi kuding ki position holder kaya puthokliba coaching center asida ben amadi hostel ki kudong chapasu ngubigani Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matung na mayamba umkhana taram nok chari makhataba pa officeri Department of Veterinary and Animal Husbandry Government of Manipur na sinduna National Animal Disease Control Program NADCP 2025-26 ki makhada classical swine fever amadi African swine fever gi matangda nomagi oiba state level awareness program ama pangthokre sanjen thongda leiba training hall veterinary complex ta pangthokpa thoromaduda veterinary and animal husbandry gi director RK Khogendrojitna farmers in the classical swine fever amadi African swine fever ani sigi khenabasi khangma mathau tai farmers sing na makoi na lawriba sasan sing adu hana narakta na buhanasi matam gi lakliba laina tina dagi ngakthoknaba biosecurity isna amatangairaba pambaini sa san sirakpa matamda veterinary department khaktada e pau pibagi muhutta manak nakpa municipality department da su pau pibasu yai farmers in awareness program asida yawba khaktana tana experts sing na haiga doriba taka doriba si mamutta na khangba mathau tai haiki classical city koi insurance ni ya aduga ASF African swine fever insurance no cover tawti o turen da thada la ade a khumba da thada la me lokta da thada la me that is department ke dawli department anybody who sida mi shira kam sida that is not a concern of the medical department
that is the municipality and the police case ngakadamni. Just like that koi issue kaiguma asiuma leiragadi, that is postmortem tawar, that is our duty ko. Aduga atay apart from the department maya masanghan minaba masabi adugumba larikta yauna ama adudagi field la teglagun ama sumo maya si tana diraga khangimba mayam do yam free and frankly moidagi lobbiya uduga Thormadura Sarugyaki ba Amjuki President Asem Baktana Handak Ok Pig Singda Narakliba Anabasi Farmers Samadi Mari Leneba Department Gi Akhang Hai Singa Tanaduna Preparation Lorom Lagadi Asigumba Lainatina Kya Thorotuna Siri Basida Ki Ngak Thupa Ngamgani Haiki Bang iba meyam sigi si moi gi leibe aba backup leibra haidi moi di sinal wale mai sahi mani sida pesari si kero toro to ne leibe si kap si bakat di moi da wa mo gi ada moi si association ko leibra kunba meyam si kap kunba matam gi wena khoi awareness program to ya ba ko leibra an moi pullaga sung balam dai matam magi sigi da training pi da ko to bi ba Imphal West ki Salam Community Hall da NMEOOS State Plan ki meeting makhada District Agriculture Officer Imphal West Sinna Rabi Campaign 2025-26 hautupuga loinena Rabi gi maru marang amadi har longmi singri yanthokre tharamadu da MLA Rajen Manipur lenga ki Agriculture Secretary Namoijam Kedavarta Agriculture Director Peter Salam amadi mari leinaba official kyana sarukaki MLA Rajena Department asina matam chana maru marang fanghan basina lawmi singna matam chana pothok puthokpa ngamhalagani handak department singna yenthokliba maru marang asi yamna matam chaba khongthangni English ngani kun gahumdoi dagi tholokliba irang asina lamdam asigi miyam thabak inkhang sufam nomfam laitabagi awaba mayok natuna lakli masida iramdamna agriculture lamda ahenba meeting thamduna thawai yawa mathau tai Minor Irrigation Department na lupa crore chawngai henbagi fund thadadna tube well semnabagi paikhatba thabak singi fail oire tube well hutnabagi work order leirabasu thabak tawtre haiki State se ai praja gi chawkhanaba ai department se chawkhanaba tawrine na koi thabak phajana ai koi leibai koi gi scheme dagi laiba paisa adagi state ki budget ta yauri basingjo yamna thamoi sena sincerely Habak tau bata arga di karigi koi gi Manipur pikraba Manipur se koi hiram khuding makta karigi chawkhatpa karigi competitive tau ba moi dori no sinda du tau dori ada tau dori adana lawba ngam ba du ngakana koi tau ba yaroi thamoi sengna officer singjo aduga koi politician singjo koi thamoi sengba ma yamna darkar hoi Director Peter Salam na ngasi dagi Imphal West District dagi official oina haudopani district sing da leiriba mafam humfugataret khangtokpaga loina na pangthoknaba sem saba loire Hawai Tharak Maru Hojik Fawbagi Yoraktana Leiri Yorakpa Lomi Singda Fanghanna Bahonagani Hanga Maru di Hojik Department gi kilogram lising marfudra stock lady FBC member singi oina maru marang singasi lemna piri aduba individual singi oina di kilogram da lupa taraga manga da fanghali individual farmer singna FBC member oizagi harabadi field officer ga pau fauna raga member oiraga lemna fanghangani haiki koigi hangam maru thabasi masi khaina pak chauna thabagi demand se khai hela ke uragadi koi dio me amo discuss tok jarani koi head of the habiro siumba awat pathar la tore hen habiro koi next 10-15 days ta dum awat pasingdo farmer me amgi koi hangam maru thabagi dakar ta basi awat amata leitana koi gi government side gi loinama koi pibang ngani hana adu kana khona dari ne ne ga kamjage Manipur gi Kaibulam Jaw Malem gi mafam amatada fangdabaga loinana state animal oiriba sangai gi mamingda pangthokpa Manipur sangai festival asi Manipur gi hauzik oiriba phiba masida pangthokpa matang chade haina MSU na lawi haina MSU gi information and publicity secretary Sarto Rengnier Komna khurek piduna thadorpa cherol amana hairi cherol asna makha taraduna fazaba amadi lamdamasi gi kanaraba festival asi pangthokpa gidi lamdamasi gi hauzik mangda tariba issue asi hana loshin bana hena maru oibana festival asi pangthokpa matang yamna chadaba amani haina lawi hari English ngani kunga humdoi mi gi ahumdagi chin kuki narco terrorist singna makoi gi achobo manglan amada lamda masida mi hat mi pun yauna jatharakiba irang na maram oiraga mara laijadaba nupi angang yauna mioi kya laikhidaba yum kai kya amangata thokhibada natara mioi kya
lanjinaduna relief camp kya da changjafam lauduna wana khangli hairi national highway singda yelho furup oiriba maitai kanglupna chathok chashin yadana leiri sangai festival asi yamna maram chadaba amadi manipuri singna yamna khoirang khoisauna gadaba festival amani maram asna festival asi pangthokpa maram chade idp singna sangai festival boycott laukthokiba adu emsu nasu achumba khongthangni haina lawbaga loinana boycott asi sawgali hari low lokpa matam lakpa matam da labuktagi phopuduna thaurakpa tractor amadi gari singna highway amadi miyamgi lambi sing yaudringaida masa masa gi gari gi chakada paglakpa leikhom leinang amadi leibak sing sengdoklaga thobiyo miyamgi oina leiriba lambi singda ayet apan thoktanaba amadi maduna maram oiduna accident na chingba pamdaba thokdok sing thoktanaba district police thobal gi maikaidagi publicity amadi awareness piba hokre SP Thobal gi mining makhada Thobal police station gi OC inspector S Ibom Chagi team na ngasidagi national highway 102 da leikhom leinang amadi labuk leibak nap laga thorakpa gari kya khamduna wakhal taminabagi drive chathaba hokre makhata na su chathagi gani gari mapu singna leikhom ningthina lokthok laba matung lobuk tagi gari thobiro haiki Kamjong district ki Rihada nauna saba Eklavia Model Residential School EMRS ngasidagi mathau hokre school hangtokpagi thoramda fungyar kendri ki MLA Leisio Kaising Kamjong district ki DC Rangnamai Rang Peter na chingba su sarukyaki thorongamari lenana Rangnamai Rang Peter na school asi Ministry of Tribal Affairs ki makhada tribal ngakta khundaba block khuding makta thamgadaba residential school saruk ama oina semlakpani hauzimaki oina class 5 tagi amadi 6 tagi hauriba school asi section amada mahiroi kuntra khaktamak leigadabani Kamjong district na Bodia school yauna atai school sing su hangdokna bhanagani haiki Tharamadura Laisho ke singna school asi ahanbada Kamjong headquarter ta sanaba thorang torambani maram khara dagi Rihada honglakpani school asi mai pangnaba amadi mahiroi sing afaba miwai ama oibada school asi gi staff singi mathakta Riha amadi akoiba khulgi khonja singi achoba thongtang lofam thoi school asi gi matau atopa school singna tamlaknaba school asi gi admission test ta saruk yaningba mamamba taisu thoraknaba honaba changi Larik hairaga lamchat chumdaba mahiroi school asidagi thoraktanaba honasi school asida mahi tambada mingchanbagi selting loi lairik notebook uniform chaba thakpa pumnamak lemna bizagadabani atai karisu hainingai leiraroi school asi mai pangnaba aikoina honaba tamak aikoigi thodang oigadabani haiki Herikon District Council Jeribam amadi Desam District Council Jeribam ani na sinduna Jeribam gi baw parada leiba Desam gi office ta chahi siki oina ningol chakoba gi thoram pangthokre Herikon District Council Jeribam amadi Desam District Council gi leiriba nupi oibi sing ima maira baibi sing na saruk yadana pangthoki ba thoram aduda ningol sing na su ahaw athum sing puraktuna chaklen chamina badana dana mabung opa oiba sing na kudol pot tamduna haraw tyamna thoram mapung fana loshinki Science Center Takil the Pangthokiba Science and Technology Department Government of Manipur na sinba state level science drama competition English ngani kunga mangada Yumnam Khunau Junior High School Yumnam Khunau Imphal East ki mahiroi sing sanakhiba chakhatpagi khongchet haiba school asiki arts graduation teacher oibi Pramoda Nandai bamna iba drama sina best script mana laukre drama sibu lamjing nam takhibana lanching ni hairi Hafzulaslapada maruiba pau amkana pisari Sajiwada leiba IDP singna lengang na masama gi account da kablak patha magi senfam handokre Security force singna tungan mafam dagi khusubulai fagalai drug lalon bani haiba mioi ani masu fagalai Amadi Chungen Chung's television lingkhakiba chahi tara mapung farak pagi thoram pangthokre phajaba program sing puthopiu haina ISTV network Imphal gi president Laitan Them Tombin haikre Hozifaugi oina di ISTV na sanduk chari ba pau matang silushin jare meeting tabiri ba pumna mapu amkhana kurjari